kurumzari mieng tabri bisibutaran uchari ngasing maru bapauda minority singi hena fibam fagana ba amadi nungaya fana ba thabak paikakani haina chief minister na phongdokre Indo Myanmar border fencing ki matangda lebaki khandana party karana rajniti romda mai lethokiba asi laibak thibani haina MLA RK Anand phongdokre amadi Manipur na punna medal marfudra mapan phangduna national thangda championship ki overall champion oire mapunga pau pizari Manipur da leriba minority community singidamak hena fibam fagana ba thabak paikakani haina chief minister o ibobina phongdokre ngasi palace compound da leba Maharashtra Chandrakirti auditorium da pangthokpa minority rights day gi thoramda chief minister na wafam asi phongdokhibani Manipur state minority commission asinna pangthokba thoramda da commission gi chairperson Halim Chaudhary agriculture minister Abdul Nasir MOBC gi parliamentary secretary Amin Saha amadi atai MLA sing susaruya ki wanga kibasina minority singidamak tonga scheme kaya thadarakhiba asi niyam chumna paikapa mathau tai sothana leiriba minority maheri singidamak ahenba mieng changbinaba chief minister gi puning chingsingki MOBC gi makhada maheri singi fibam faganaba Bharat Sarkar gi makhada thadarakhiba scheme sing asigi mathakta mari leinaba official singna su program kaya paikapa tangai fadi haiki chief minister o ibo bina makha taraduna lamdam asida leiriba tonga ba jati kangrup kaya gi marakta karisu khenaba leite sarkar na amata oibagi wakhalonda chingtam animakta chakho tharang ni thabak paikhali loinana apikpa kangrup singi fibam fagana basu honari kangrup khudingi miyoi singna lamdam asigi apunbagi saktam ngangnaba amadi amata oibagi wakhalonda santi oinaba honamminasi haiki adugumba right to akhoida piri banina madu akhoi state government sinasu madugi right to protect toba haibisi akhoigi lengbhadraba akhoigi duty kananasu majority na minority singa Islam dharma chapa Muslim do hoibi hai Buddhist chapa do hoibi hai Sikh do hoibi hai or any Christian dharma chapa tribal Islam singa do hoibi hai masing yamba kangbu na khoi dim ngamabani khut kalabani aduni adani na discriminate toba hanthana yengba khoi ya yaroi khoi punamak se chap manana khoi gi right se khoi leiminagadabani Bharat ki Prime Minister da Indo Myanmar border fencing ki matangda memorandum pisingraba matungda ngasi all political party ki oiba ahanba oina paumi singa unakre MLA RK Anand gi yumda pangthokiba paumi singa unaba aduda CPI gi Dr M Nara Janata Dol United ki President M Tombi MSCP ki MLA RK Imu NPF ki Morung Mokunga BSP ki N Kabita Civil Sena ki Samungo amadi Trinamool Congress ki Ibol Bisusaruya ki Janata Dol United ki President M Tombi yaungna wanga kibisina phongdona kibada isu asi loisin bahaibasi Bharat Sarkar amasung Myanmar Sarkar anina wari sanaduna land demarcation taunabagi yanarba matungda lepkadabani Manipur gi Chief Minister na isu asi matangda thawai yaungna honaduna hojik mai papagi fibam da lakle all political party gi Delhi khongchat mai pakle haibi party karana rajniti ki khudung chaba lawraga lebak kainana basinganu thamoi sengna miyam gi dama khalaga rajniti tausi haiba wafam sing phongdona ki CPI ki Dr M Narana anoba itihas amaga loinana political party singna Indo Myanmar border fencing ki wafam loisinana ba honaringai da political party karana tongana lekhiba haibasi lebaki khandaba masagi oiba political party ni haina logani problem asi mapung phana loisinriba makai chap manaba firep lawminasi haiki December ki loirakpa thengabada January sigi second week phone the tawnu hodre but the response from the Myanmar government adusu it is a must when you get to we are Manipur government the quick memorandum we are Manipur government partner mo ko hela do ni haida ngasi ki live process se achumba process mani asi ko koi mod khena bale jate ita yahu kana nakan da lerga allegation mayam tawni hargadi ai di wang bahni hai ba kambu are they really interested in solving the problem problem si chana na solve to pambi ni bra natraga sumain sum thab to khangan dan lerga chaina na bagi macha kama sembot pagi ran to bini bra hai ko wang se ai di hamning ya ba chir lai thok sin chana bi yaro mi loi umwa pe let us be sincere ai ge apel di party pura thamoi sengna ai koi thabuk tongna si board ki issues hai we cannot compromise and we should not compromise
इतिहास की पोल मनी All political party की convener Congress की MLA RK Anand Makhatana हाइकिबदा border की issue असी ngasi fauba chain aduna lairi Manipur da lairiba political party singnasu issue असी loisindriba fauba pukchel sengna thabak tawminasi civil society organization singnasu issue असी loisinana ba honabada achoba thotang lawminasi haiki Saizida koi lairiba party singda unity leiti hai targeti moi border issue ibra when territorial integrity of natural unity of Wapam this is very unfortunate. It will be a historical and political mistake, I will say. I want to apologize. Manipur Travel Development Cooperation के office building among us Deputy Chief Minister Gakhangamna Lamphel da Labour Cooperation asigi complex da sangakre Thoromasida Manipur Travel Development Cooperation के Chairman T Manga Wifi Hills Area Committee के Chairman Dr. Charles Amor Amadi DK Korunthang Susaria के Gakhangamna Afaba Manipuri Kunai ama sagapada mipum kudima ke daita le haibatu aina ngamba chang da hona duna samasamadi sel thum chakot palamdam ama uhelasi haina appeal tauki Manipur Travel Development Cooperation na thabak kudimakta quality leina hona si thabak fazana taurabadi mapalam yauna Manipur gi agency kyana paisa deposit tauge haina soidana lakani karigumba matamdadi Manipur sarkar na phawba MTDC dagi paisa puge harappa phawba yari तौरीब थबक असे अतोप कोऑपरेशन तौबदगी खरा फजना इरेंजना क्वालिटी मेंटेन तौई हाइबा मिल चक्कलो लेहनने कोनन सी Masana masabu thabak pijadiba lairik laiso haidaba naha kayada Manipur sarkara akhanaba miyeng changduna Manipur da thabak phangdabagi awaba kaya mayong nariba asi kohan biyo haina sarkar ki puning chingsilali hidabasigi matangda paudam ama Masana masabu thabak pijari ba miyo singda Manipur sarkarna ahen ba mityeng changhaningi haina MA pass tawraba matungda Chandel gi Falvung village da tongan ba mana masing amadi hai makhal makha kya thariba lukumang hawkibna ISTV news ka unabada phongdorakli history subject MA loiraba matungda Joypur da greenhouse ki matangda training management gi knowledge fanglaba lukumang na Chandel gi kilometer mangarom chalaga leiba Falvung village da square feet chahum yankhairom chawwa mafam amada lafu Yongsang Kobrana Chingmakia Thaduna Miyu Yankhi Henbada Tabak Piri Mahagna greenhouse Semduna Apaba Makalgi Lafu Pambi Kia Putonaba Tabakia Su Paikali Come generate the Haudri Adubo Tungi Asayam Chaunale Sigumba Nilamdam Sida zooming cultivation gi alternative oiba ama puthona ba in sinjabani se Falvung village miyo changarom na kundaba yumnak yankhi hena leiba mafasi sarkar na mijeng changbi ba wat padagi maigi khudong chaba ningthina phangdre amaromda lau singbagi thabak paikhan ba khona bada khudong chada ba kya su kunja sing na mayok nari subanom bakan batana nungai ba punsi mahing ama phangani haiba wakalonda lukumang hawkibna mafam masida tongan ba thabak thorom kya paikhaning bagi apam ba leiri fibam masida Manipur sarkar na mijeng changbi ba pamli sugum laba program mayam si more successful oina ba aina appeal to jaba ba na tungi su sugum laba program mayam si lamdam si gi khun te top da su encourage to giraga more successful oina ba aina appeal to Aiko cameraman Sanjoy gi damakta pautum jadi ba Sunil Kumar ISTV news Chandel Falvung village Smile Train Clear Project asi Manipur da mapung fana pakhat pangamna ba BSF yauna security force singasu project asi kana balongmina si haina Caesar Hospital gi managing director KH Palina Hospital asi gi auditorium da pangthopa paumising unabada fondokre paumising unaba aduda service shiksha abhiyan gi oza sing amasung BSF ki myoy sing su saru yaki Jaliba Senba Jay Manungda Thawala Sung Bisnupurda Industrial State ani Sanana Bajatra Hulagani Haina Commerce and Industry Gi Minister Govindas Kothawzamna Fongdoli News Secretary Talaiba Mahaki Office Chamber da Pangthoba Pawimi Phamamada Tagyal Dalaiba Industrial State Asigi Matakta Atai District Singdasu Amamam Thamnana Bathabak Paikali Ministry of MSME na Chada Marifu State na Chada Kun Putholaga Industrial State asi Lupa Crore Tararom Changna Sagadavani Amaromda Commerce and Industry Department asi Section Ahum Thongna Trade and Commerce Handloom and Handicraft Amadi Industry Mining and Mineral Haina Khaidoktuna Director Ahum Hamnanaba Honari Wafam asi Cabinet ta Puthongna Basem Sare Haiki Sericulture ki Matang da Palatuna Manipur Sericulture Phase 2 Northeastern Region Textile Promotion Scheme ki Makada Paikhana Honari
Chahi mangagi oiba project asina miyam da kanaba chauna pigani hana tin yogna naba yum sabada thika pirambadu tauroroi lawmi singda sinaraga sangani haiki Amaruda PMEGP gi loan pina naba pangthokiba interview Mars fawgi manungda haidok naba thorang tauri loan fawhan naba paisa pijaba yaure haiba paw leire kanaguma na masi thengnarabadi paw pibida u haiki Mulberry ama khoi sida phangi adagi iri ama khoi sida phangi ok ta sarama khoi sida phangi aduga muga so khoi da phangi aduna silk makhan mari mak phangba state se India da akoi state se yam tang bane ba do khoi state se amane silk makhan mari mak phangba se khoi state se da phangi aduna silky production si handle na ba hona bada akoi state sida Bharat Sarkar na paisa yam thada ning bagi lai amaronda unemployed ki problem solve tawa amaronda na silky potential se akoi yam wang na silky potential se state sida lai ba ngasi nutil palel da leba kamando singna mori dagi Imphal thorokpa van amadagi kilo ani makhairom lumba IED ani amasung number 4 gram chahumga yankhairom fare hairi police dagi fangba pauda fagalaba myo adudi pawningam suntaw che kuntra apopa lekhitraba konja khan langol housing complex dagi ni polam singadu mahangna thorokpa van amagi thau hapna batenki manungda haplaga purakibani hairi abarom da ngase obagai awang lekai lerak achoba majilda kilo ahum lumba IED amale police na lokhalaga asoi angam yaudra pokai hankre bom adu mayengrom kanto koba amagi inkol machinda hoba hinok pambi amagi mayada thamlambani bom adu da airtel gi sim ama detonator ama amasung pencil battery tara yaurmi hairi Sarkar gi asoiba amadi awat palaibana Manipur da drug trafficking gi chang hengalapani haina MLA Ibom Jana amadagi mapansuba foundation degi thoram da fondokre kasampata leba amadagi head office da pangthopa thoram aduda Manipur Sarkar gi law and prosecution gi director NGTS Kumar Dr. R.K. Lenin amadi amadagi president M Padmini Lemasu Sarvia ki amadagi secretary general PS Foni Meiteina amada asi inglisani subna manga da linkalapadagi ngasi fawda tongan ba district marida masaloi sang chamaga kumapan hangdokre drug laronba amadi sizinaramba nupa nupi lising mapan ga taranithoi fagat pangamle doinana lupa crore yankainithoi henbagi mayai kaba chinjak fagat pangamle phungdokhi Afghanistan da anti drug minister lebago Manipur da su masigi tangai fadaba leiri amadana NCV Assam Rifles amadi kunjal singa loinana popi pambi tharamba mafam kaya yanthapagi thabak chathari masida sunatana miyoi kaya achuba lamida purangna tongan program kaya pangthole haiki Atay wanga kibasina nisana lamdama sibu kham thengna mangalakle khanglaba fawba minister MLA ki machama su yawpa si laibak thibani amada amadi kadana chungba leram jabadi Manipur kari oramgani habisi miyamna khanba chungani ngayaki nungainaba nisa sizinabana imung manung amadi samas apanba pi habisi kawridabani gram ayamagi hawrafam asi nisa sizinabadagi oirami haina NGTS Kumar na phongdoki MLA Ibom Jana Sarkar gi maikaidagi su nisa sizinaba thingnaba honabada akanba firep lobo mathau tai haiki dak puramba VIP khangde amu khangde akoi gari ngasi bhawa pharga si tawda kalma police station da dak puramba gari pharga ngasi bhawa si tawlei abataliti aduga yenbiu aduga dak phag me amse ausi lerumira lerbo da koi khangde masi aduna masi yamna akoi gi government gi na masi implement over yamna asoi be gale awat pa gale Masin maram oida no mudugi akogi the traffic is hangal even security personnel kaya the puramati pagbugi phagi kaya yaure adu ngasi kana penalty phangagi thabak phawlo thokte suspend or thokte only suspend every kari noida paisa tungjal hanba sei ma suspend tore madu tungjal lo paisa duna pulap ay puthoga mai mathang promotion no muni aduna koi policy si asoi ba kya leiba Amadagi President Padmani Lemana Manipur gi nupa nupi sing makeup tholasi hauzik sangsiliba khongjang asidagi linjer manana nisa thengnaba honarasi sangsilurabadi mapung fajaba fawba hanbalaitana punna lepminasi phongdokhi ngasi ekhoi kai do batai ekhoi na so wana leiribasi mai ka ba chinjak sina adomak leiba taragadi mama ekhoi chaba thakpa tumba chaba khangdana chara nama charaga su isa sing chena bara isa singi lambi da tingham oigadoriba
ꯑꯗꯨꯒꯨꯝꯂꯕ ꯅꯤꯁꯥꯁꯤꯡꯕꯨ ꯌꯣꯜꯂꯤꯕ ꯅꯤꯁꯥꯁꯤꯡꯕꯨ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯂꯤꯕ ꯑꯁꯤ नुपा ngakta इंथोप नतना नुपी अखोगी सरुक यामना चाव सरुक अमा होइना अखोई जो थीबा हुंबासी लेपल लेतना अखोई हाना चंगसिललबगी मथक्ता अमुसु हेना चंगसिनसी हाइबा वाफम अछि इमाइबेसिंग मफमदै थमजगे पांडम की एडवाइजर एन सांतदा डॉक्टर अंबेडकर फेलोशिप नेशनल अवार्ड पिरल हाइरी महांगना अवार्ड असि फंगपदा पांडम न थागतपा फुंदोरकली Maoist Communist Party Manipurna Lairaba Manipur gi Lomi Sinmi Miyamna Ahongwa Mamalda Fangpham Thopa Cheng Sarwadu December Kun Fawi Manungda Fangalu Haina Taksinduna Lakrabasu Hauju Fawa Manipur Sarkar Amadi Makoi gi Khongroi Mayamna Lairaba Lomi Sinmi Miyam gi Chakthong Pithopa Letre Hari Lubasgi Publicity and Propaganda Secretary Nolan Mite gi Chirol Amana December Kun Fawi Manungda Miyam gi Chakthong Pidragadi December Kumatoida General Strike Fawa Pangthopa Yai Haina Khangan Khibani Adubu Manipur Sarkar na Miyam gi Awaba Khangbibagi Karisuna Chumba Todana Lady Lubas in December Kumatoida General Strike Togani Havasi Pressure Tactics Amoina Havani Maramaduna Lubas in a General Strike Toroi Adubu Manipur Miamgi Tamoida Lady Piendaba Asi Lubasina Miangwa Kusumna Raga Pangtoka the Riba Miam no Kudum Jello Haiba Kola Waloina Pangtoka the Riba 500,000 Mars Asida Maidi Oina Chakania Havasi Sweater Wafamni Haukiba Innocent Sumna Mapandagi Hona Khagat Lagdiba Namkai Sambal Asigi Matanda India Amasung Manipur Sarkar Anina Miam the Chathariba Namthakayana Manipur Miambu Makatana Apang Basiduna Thambangam Laroi Manipur da basic contradiction kaya resolve Todana Lady Abspagi Makhada Chathariba Mihan Mipun Senja Thumza Yalomi Kananabagi Isu kaya issue amabu namthaduna ngasigi lengak asina miamda namthak tawri lengak mapu asigi mathakta chathagadoriba miamna khudum chalo haiba 500,000 Mars asida Manipur miamgi thongna lingjeladu miamgi mayokta lebliba luchungba singna soidana uragani nungthil pung ani tabadagi Manipurgi lambi thong pumba miamna khudum chalaba matungda nungthil pung mari dagi lengak khudum changadoriba miamgi 500,000 Mars asi laliba January 10 fawbi manungda Manipurgi lamang mangna Khagat liba Ngamkhaigi Sambal Asi Kudakta Sitokadabani Amadi January 10 Fawbi Manungda Manipurgi Yalhomi Kanjanabagi Tangdangba Thorang Ama Miyamna Thabak Oina Pangthotuna Uttrabadi Manipur Maoist Amadi Manipur Miyamna Warep Lauduna Miyamna Kudum Chalo Haiba Kolauda Pangthokadabani Hairi Porompata Leba El Chaubi Nursing Institute ke GNM Ahanba Base ke capping amadi or taking ceremony Pangtokre Thoromaduda MLA KS Joy Kisan Janims ke Nursing Superintendent P Landoni Amadi Institute Asigi Secretary El Rajni Balana Thoromapusing Oina Sarya ke Puna Mahiri Kuntaru capping ceremony Pangtopaga Loinana Wasak Lauke Toido Handopa Mahiri Sinda Maramathum Piduna Puning Thawat ke Thoromaduda P Landoni na ngasi Wasak Lauriba Nursing Mathauta Katopaga Loinana Miyobagi Minung Loinana Tabak Tohani Haiki MLA ke Joy Kisana Nurse ki Sinpharmacy Yamna Limzaninga over Sinpharmamani Mapalamda Layang Bachapa Anabasinda Nursing na Sweden Maki Anaba Fangani Havagi Wakalon Pibangami Lamdamasida Su Asiguma Makagi Nursing Oheningi Fondoki Hospital Zapamatamda I'm going to think of a see Doctor Tingabdi and a nurse thing of an hair Patient party sing a thing of a see Doctor Imagi Ron Lamba Natunatana Nursery attend Tawlay Neduga Magi encourage Tawliba Ana Mamada Mag I got a moral downtown the vision I got I Ana was a Pani and Ningan Bangam Bagi Masikana Theatre Nurse Nipi Manipur da Sangit Kalabu Chakun Hanana Honoraba Masamal Tablagi Lamda Badak Ceremony gi award Funkiba Guru Tokshom Angobana Lekidabagi Nifu Mangarak Shuba Ningsing Numit Pangtokre Guru Tokshom Angoba Celebration Committee Amadi Children Cultural Center Manipur Anina Kusam Naduna Pangtopa Tharamaduda Sangit Natak Academy Awardee Elabam Joy Chandra Amadi Manipur State Kala Academy Secretary S. Bideshwar Sarmana Tharomapusing Wena Saruyaki Vasina Lekidaba Guru Angobagi Photo da Laisu Katuna Ikai Kumnaki Tharunga Mari Lenana Bideswar Sarmana Matam Amada Ahalaman Singna Katopaga Luinana Lamdamasigi Kala Sanskriti Chakwat Hananaba Hona Rambasing Adu Ngasigi Mirona Ikai Kumna from Amasung Ningsing from Tui Makoina Kato Lambasing Adu Mirai Rabadi Kala Sanskriti ki Kong Chat Maning Halapayai Fundoki Haukrabamatamgi Gurujon Singna Magi Matamatamdugi Kemisaba Samasya Mayamdu the Nailana Dawani Haidana Kara Liberal Yemachagi Aidi Migi Haidana Kaiman Dana City Ekoi
yamna akiba ma phawre aduna maside khoi yamna sumaina palan si tawna tawbasi daga oi Jahi asigi aroiba December kuntrama thoidagi makata na hausi tawda first athing thamne hari lobasigi secretary publicity na thadok cherol amana Manipur da hausi sinduna seda lambi chathaduna ahing athengba fawba mahiroi gi parikya nasilap laba matam asida loudspeaker season aduna chathariba asi khudatagi lekai na thingba mathau tare lekai amagi club na sanana bana traga lekai adugi development ki oiba pangthokpa oirabadi fresh na puning hakchang yamna sawali maduna tara miyoi ani ahumna karbar oina register tawraba club amadi organization thiraga hausi hekta sinbagi thabak chathariba asi miyamgi yengnabani haina lawridabagi maram leite masida mari leinaba dc singna miyeng changsinba mathau tare hausi na maram oiraga imung manung singda thawaliba khudong chadaba mayam asi lebak miyamna punna khangminaba matam yaure amadi khudaktagi thingdaba yadabagi maram oire Athingbuda hausi tawbana inkalaliba nupa macha amadi nupi macha singi moral songnanabagi maram oire maram pumnamak asina kanagumba organization natraga lekai gi development ki damakta tawbigadaba hausi drogi masana asi hausi silibasingna makata na sinbiganu makata ba daita friends na lebak miyamgi mahut silaga warip lawani hari Khulai Private Sakang Dabasingna Fazin Kiba Serapati District ki Tijeng Faida Thabak Shuba Chat Kiba Mystery Ani Tek Takaidana Thadok Pirang Naba Imung Manungna Apil Tauri Manipur Press Club Ta Pangthopa Pawi Mifam Amada Mafam Khangdana Leriba Sanasam Kala Jaini Fugamatoi Apopa Sekhar Wangu Laifam Awang Lekai Amasung Angom Dore Jahi Kuntraga Manga Wangu Sadangkhong Awang Lekai gi Imung Manungna Phongdora Kibada Makoi Ani Ahokiba Tang Taragi Numidang Pung Nipanga Minute Kuntrarom Chapa Aduaida Khulai Paiba Mui Taret Rom Laga Thabak Shufam Dagi Padano Pukibani Wakoina Thabak Shuba Zathakibasi Luang Samam Dagi Moirang Tem Sana Jawba Kowa Tikadar Amagini December Tang Tara Marida Thodo Asigi Matanga Tikadar Unaba Jabada Fanglakide Maki Lupina Daita Yaw Daba Wafam Kaya Tamlaki Ibu Manungi Awaba Yelaga Mako Anu Tek Takadana Thadok Piro Haiki Sida Hajinin Madi Aku Nimshi Biraga Sikanani Kuna Thadok Hajini Masam, Bumi Masam Masu. I quit any giving me a little view, secret any one of MSF Bisnupur District Committee Nauna Thaupunan of Amu Tarataro Kanbagalwinana District Office Amuk Hana Hangdokre, Quairapam Amar Singapore President Maiba Megajipur General Secretary Oina Kankre. Horticulture and Soil Conservation Manipur Amasung Horticulture Mission for Northeast and Himalayan Region Sinduna Tarbus Thabagi Matanda State Level Farmers Training Program Ama Kumalapakta Leba Youth Hostel the Pangthokre Taramasida Horticulture ki Commissioner JC Ramthanga Amasung Horticulture ki Director ki Ngachan Susarya ki Commissioner na Ekoina Sarkar Khaktagi Thabak Ngaiduna Leba Chumde Isana Isa Khaktanatana Thabak Pijabagi Mathakta Atopa Busu Hingnabagi Lambi Sembi Batangai Haiki Manipur amasung Myanmar anigi lona bangam kai da khariba sambal asi Manipur gi lam gi sarukta henzilaga khariba asibu sambal nate security fencing ni haiduna ngaihang ki ngangning bangang duna leire masina takpadi aronba agenda na traga policy ki makhada ngam kai sambal khabani haibasi kakpa yararoi da wafam ni haiduna KCP gi publicity secretary sana khombagi cherola mana haidi eniseni subni panda Manipur gi Congress government na tungi miro singi khanthaba tawdana sarkar pairiba makoi khara khaki masagi oijaba khara phangnana bagi damak India government ta ayaba pithoki hariba wafam asi chumlaba wafam ni sahi tawrubada yakhiba department singi official sing aduna su khangna karigumba wafam amata Manipur gi miyam da khangan ba tawdana masagi oijaba khara phangnaba khanduna losinduna lekiba miyoi singsu maming matha loina khangle makhoi gi mathakta su party gi chanakanglon gi matungina thabak lokholagani hari yumlon na balebak ani gi ngamkhai sambal khabada yumlon nari ballam gi mapu animak khangpham thokpani amadi animak yanaraga khagadabani Indiana Arunachal Pradesh Sikkim da yumlo nabasingna lam henjilali tabada army thajindana ngamkhai ngak selali aduga kari maramdagi Manipur ge asuk yamkhrabal lamgi saruk asi Myanmar da pitokadoribano masina takpadi look is policy gi mingda lalobo namthanaba haiduna Myanmar government themnabagi aronba amani haina cherol asina mara siri Manipur gi lam Myanmar da pitolaga lalobo namthagani haina India amadi Manipur gi Congress government na khaliba asi oiredaba wafamni India government na khangada wafam amana Manipur gi ngamkhai asidi India government amadi Manipur gi Congress government na semkhiba ngamkhai nate ekhoi gi laioi khraba ipai ipusingna semkhiba ngamkhai ni
Amaramda Manipur da laiba political parties singsu ngamkhoi wathok asida amaga hunaduna politics taunabagi mahuta amatta oina leminaduna India government ki aronba agenda asi mai pahanba yade khanna amatta oina thengnabiu India government na mari lenaba singda sambal khabagi thabak lepnana ba khangan kre haina phongdokhrabasu hauzik sambal khabagi thabak lepdri habasi khangle political parties in India government na themada pangtharaga leiba matam adu natre masagi oijaba thadoktuna ima leba kanbada saruk yaminarasi hairi Ngarang nutil pung anirom taba matamda Kwalaman Ketelgi footpath nga akangba yonbi porfam fambi nupi ahum city police na fakraba matungda numidang pung tare tabada thadorle hairi nga sing adudi police na lausil haure haina nga yonbi sing aduna uripok cherap court mayada ngarang numidang paumi sing unabada fondokre ngayon bising adudi oina Mangol nganbi chahinifu thanga samukon dagini oina mugun lay debi chahinifu ga mga thanga oinam dagini atopa amana moirang tembina senra dagini hairi makoy ahumgi apon balupali sing ahum henbagi nga sing police na lausil hauri haiki Akuji hindabe adabanina aduda kanida chuina kanida chuina jadi bazar manungda aikoina ngayu masang matamdasu ngayu masang matamda manungda phami jingna phamande tanthukpi ya pham laitaba ka laite nui ka laitabanina chanu chanu phamam laitena Ngasin util palel da leba kamando singna mori dagi Imphal thorokpa van amadagi kilo ani makhairom lumba IED ani amasung number 4 gram chahumga yankairom fare hairi police dagi fangba pauda fagalaba myo edudi pawningam sunta che kuntra apopa lekitraba konja khan langol housing complex dagi ni polam singadu mahangna thorokpa van amagi thau hapna ba tanki manungda haplaga purakibani hairi avarom da ngase obagai awang lekai lerak achoba majilda kilo ahum lumba IED amalera dagi police na lokhalaga asoyangam yaudra pokai hankre bom adu mayangwam kanto koba amagi inkol machinda hauba hinok pambi amagi mayada thamlambani bom adu da airtel gi sim ama detonator ama amasung pencil battery tara yaurmi hairi municipality ki employees singda taruk shuba PPU habada bida changsiliba khongjang gi manung chanba oina moirang municipal council gi staff singasu councilor si office mamang da wakan bifam chathakre sarkar gi makha da leba employees singda michang mikhai naiba thong chathai haina pendaba phongdoli Merry Christmas lapagaloina advance Christmas ki thoram ama RNDA na sinduna classic hotel da pangthokre thoram sida deputy chief minister ge khangam MLA J Panmai Reverend L Timothy Faumai susar yaki Nepal Suba Manipur State Film Festival gi ngasi open forum da non feature film gi thengnari ba khudong chadaba amadi tungda lakadaba film gi matang da kanane na kre RK Bidurna moderator oiba session asida filmmaker Biswamitra na speaker oiki non feature gi film sing hena chakona na ba masibu miyam na toina yengba fangba ngamna na bokhona bagi tangai fadaba puthokuna khanaki ngasi gi humni chamber numita feature gi session da thasi thano amadi mamadu isabidu angawidu utki non feature gi session da fast into that 10 years hug Guru Thanel Amadi heart to heart utki Bharat GOT Amadi Northeast Golden Personality Award Fanglakraba MLA Khumukcham Joy Kisan Nisana Harau Tayam Okre Thamoi Bandaleba Nisagi Office da Pangthokiba Achamba Thoram Asida Club Asigi Official Amadi Sanaroi Kyana Saruyaki Club Asigi Achoba Thodang Loriba MLA na Lemzaningai Oreba Manasing Fanglakbada Thagatpa Phongdoki BJP Churachandpur District amasung Mandol Luchungba Singhi Mifamama Dubong Dalaiba District Office da Pangtokre Thoramasida State President T.S. Chauba Core Committee gi Co-Chairman Professor Gangumai Kamai State Vice President Jungkhose Haukip Susar Yaki Ruda Academy Thawal gi taramanga suba parents meet ngasi Thawal wang matabada level school asigi campus da pangthokre Thoramasida Guwahati High Court ki Chief Justice Oramba RK Manisana Sangaraba Oja Gulam Cha Tongbram UBI Thawal gi Senior Manager Demkolam Kigyan Susar Yaki School asigi academic calendar ama release tawbaga loinana All India Secondary School Examination English ani tarahum doida merit list yaurak laba mahire ahum school gi mark yamna phangba mahire taret amadi afaba oja mari khangatuna manamathum piki mahire sina nat ki tharum kyasu utki
ngasi tagyal khongman mayai lekai ga nangnana leiba tagyal area da sarkarna lam loksin nabagi damak lam on ba lakpada biam na thingba pikre hari tungda lamda madum gi club meira paibi amadi biam gi ba apunba mifama mapang totuna tagyal land protection committee ko ba body am sem ki bagal oinana tagyal pat ki hauzik oiba lam asidagi inchi ama pi da ba haina warep lokre committee gi convener sapam raj babu na phungdo ki bada tagyal pat ki hana lo uduna leramba mafam kya sarkarna office sajinduna miam gi hingbagi lambida achoba jetheng piduna laklibani Sports Authority of India sabada lokpadi nifurom sarkarna loksin ki masigi mathakta Manipur Sai Museum State Academy of Training Manireda amadi IBS G na chingbagi officing sabada chaurana lokpadi kumangarom su loksin kibani hauzik lemhoriba pari kumangarom asida khunda leita duna matam sangna directliba yumsing thugaiduna office sagani habisi miyamna yaba ngamloi haiki hauzik sanabagi pau Masih sana bagi pauda Manipur na kunsuba national thangta championship ke overall team champion oire thangta federation India ke mye makhada huyan lalong thangta association Manipur na sinduna chetara tare ke sanaroi jamri ga nifu manga amadi official nifu nipana saru yaduna tha sigi tangtara tare tagi kumanapa ke indoor stadium da chatharakiba kunsuba national thangta championship ngasi loisin bagi thromda side north-eastern regional Imphal ge director Subhas Basumatari organizing committee ke chairman H Kumar Manipur University ki Assistant Director of Sports CS Pradeep Amadi Sai North Eastern Regional Imphal ki Coordinator A Chatumani Susarya ki ngasi aroiba numita KG Nifunipan makha ki Junior Boys ki event sing pangthoki bada Manipur ki P Hefarina goal loki KG Yankani Thoi makha ki da Manipur ki S Srinivas na goal loki KG Umbutra makha ki pangthoki bada Manipur ki DS Romana goal loki senior girls KG Yankai makhagida Manipur ki CS Dilesori Chanuna goal loki KG Marifu mathakida JNK ki Seheris Jahuna goal Manipur ki S Sanatombar na silver loki championship asida Manipur na goal Umudra Taruk silver Tramari bronze mapan puna medal marfudra mapan gi point chamriga kontra fangduna team champion oike JNK na goal tarahumdoi silver nifu bronze tara manga fangduna team runners oike Manipur gi M Vidyasagar na championship asigi nupa macha gi best fighter gi mana loki Assam gi Nandita Devi na nupi macha gi best fighter takhi mako mathang taraba sanaroi team champion amadi runners taraba state singda ngasigi tharong gi mapusina certificate amadi trophy sing khusina duna puning thawaki Yang tare suba sisi meeting asi sana kibada UUFC Ukruna DM Rao awang sekmai buthoiduna mathangi round changkre Manipur Development Society na sponsor tawduna All Manipur Football Association asinba yang tare suba sisi meeting asi sana kibada UUFC Ukruna DM Rao awang sekmai bu goal amasino da maitiba PK an bahaf ke horopada team animang na lamba chana yamna kana sana ba horaki DM Rao gi defender singi ahoba tanja lawduna UUFC gi jersey number 10 Khangatar Tausang now na Pirpa pass amada 7 Tausang na ahan bahaf ki taratare suba minita mai palaba goal adu chankibani adi suba half ki sanabada team animang na goal chananaba yamna kanna sanaraba su makhata ba goal chanaba ngamdabadagi match asi UUFC Ukruna match asi goal amasino da mai pakibani hayang ahan ba match oina ayu puntara mathoga minute kuntra chapa matamda nisa thamaiban amadi lamfa hairoka sanagani anisuba match oina ki IYC Katri Mapaga USA Kuraiga Sanaragani Kuntraum the Suba Open Tennis ki Chahitara Makagi Nupi Machagi final da Riaga Chamaiga Thenaragani Manipur Tennis Association Sinduna Thasi ki Tantara Nipandagi Lafel Patalebo Officer Club ki Tennis Court ta Chathariba Kuntraum the Suba State Open Tennis Championship ki ngasi humni chamber numi ki sanaki bada Chahitara Makagi Nupi Machagi semi final da Riana Vindhya Ranibu game manga ahum da thoiki atopa semi final match amada Germany
अगुबु गे मंगा अमदा माइथिबे पीकी चही निफु मंगा मथकी मेंस डबल्स की अहानबा राउंड गे सानखिबदा प्रीतम अमदी राजकुमार गे जुराना इबोयामा अमदी इबोतोंबी गी जुराबु गे मापन तरेता थोइकी अतोपा क्वार्टर फाइनल मैच अमदा तुलेश्वर अमदी दिलीप की जुराना जोय अमदी बोयन गी जुराबु से तरुक अमा तरुक अनि द थोइकी चही यांखै मंगा मथकी मेंस डबल्स की अहानबा राउंड गे सानखिबदा जोय अमदी बोल सिंह गी जुराना कला अमदी दिघेल गी जुराबु गे मापन मंगा द थोइकी चही तरह मखागी क्वार्टर फाइनल दा लुचिंगना दीपेशपु गेम 3-0 माइथिबा पीकी सोमुंग सारेम यूथ क्लब न सिंधुना क्लब असकी ग्राउंड चथरिबा अहानबा पारमेपु कमाउपी मेमोरियल जलियानोंग 6A साइड फुटबॉल टूर्नामेंट की ngasi sanakhiba अहानबा क्वार्टर फाइनल दा दुगाई पैजांग ना सोमुंग नमदाइबु गोल 3 दा माइथिबा पीकी दुगाई पैजांग की गोल सिंग अदु मौखुलोंग ना गोल अहुम बेंजामिन ना गोल अनि अमदी बोतो ना गोल अम चंकी सारेम ना नमथालोंग बु गोल 13 दा माइथिबा पीक्रे सारेम की पांसिंग अदु एंथोनी ना गोल मंगा रंबो ना गोल अनि हेनरी पौपांजाई ना गोल अमम चनकी नमथालोंग की गोल सिंह अदु हेनरी ना गोल अनि थंगाल अमदी फिल्म ना गोल अमम चनकी थासी कुंतरेतगी कुमापन फाउबा तमिलनाडु की तिरुपुरदा पांथोकदबा मंगासुबा नेशनल सीनियर लंगरी चैंपियनशिप ता सरुब यारुनबा मणिपुर की टीम हयेंग इम्फाल थादोलगनी सनरोई सिंह की यूनिफॉर्म की अचंबा सेंफम वांखै केंद्र की मनुंग दलैबा ओक्रम हेनरीना मरनाई सेंफम दगी पुथोतुना एसोसिएशन की मेंबर सिंह द खुसिनख्रे ngasi ओ हेनरी की युम द पांथोखिबा अचंबा थौरम अमदा मांगना फोंदोखिबदा हवललिबा सनरोई सिंह बु निसादगी ngathoknabagi pandamda mahangna tengbang asi pikibani ngasi ba ingasagi pau ICAR lamfe padagi fangba pau gi metung ina ngasi gi khwaidagi saba degree Celsius kumatoi dasmi mapan khwaidagi ingba degree Celsius manga dasmi ani nungsita yawba ising manul gi chang ayukta chada marfunipan nungthildana chada yankhai humdoi nungjugi chang millimeter sunyani lesla pudamaru pau mukana pizari minority singi hena fibam fagana ba madi nungai fana ba thabak paikani haina chief minister na phongdokre Indo Myanmar border fencing in Matang the Lebaki Kandana party Karana Rasniti Romda Maile Tokiba Sila Bakti Haina MLA Argyana Nafundokre Amadi Manipur Puna medal Murfudra Mapan Fangduna National Thangta Championship ki overall champion Oide Kasi the ISTV Visible Pau Mata Station Jari Military Visible Mukana Krumjari